ꯑꯍꯥꯟꯕꯗ ꯂꯩꯀꯣꯟꯅꯨꯡꯗꯒꯤ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯣꯜꯂꯨꯛꯆꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯝꯂꯦꯟ ꯁꯤꯡꯒꯤꯔꯤꯕꯣꯟ꯫ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕꯤ ꯀꯪꯂꯩ ꯏꯃꯥ ꯃꯩꯇ꯭ꯔꯕꯥꯛꯇꯒꯤ ꯇꯣꯡꯖꯤꯟ ꯃꯔꯤꯟ ꯅꯣꯡꯆꯨꯞ ꯁꯅꯊꯣꯡꯗ ꯏꯪꯅ ꯇꯞꯅ ꯉꯥꯟꯊꯣꯏꯔꯤꯕꯤ ꯏꯪ ꯇꯞꯆꯕꯤ ꯖꯤꯔꯤ ꯂꯝꯂꯦꯟꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯃꯤꯠꯌꯦꯡꯐꯝꯗ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯏꯔꯩꯆꯥꯅ ꯈꯨꯟꯗꯥꯔꯤꯕ ꯂꯝꯂꯦꯟ ꯁꯤꯡꯒꯤꯔꯤꯕꯣꯟ꯫ ꯅꯪꯒꯤ ꯅꯤꯡꯊꯤꯖꯕꯤ ꯅꯇꯧꯁꯤ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤꯕꯤ ꯃꯕꯨꯛ ꯇꯞꯂꯕꯤ ꯁꯦꯡꯂꯕ ꯕꯔꯥꯛ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖꯅ ꯀꯌꯥꯗ ꯊꯃꯣꯏ ꯍꯨꯅ ꯑꯉꯧꯕ ꯂꯤꯛꯂꯥꯡꯒꯨꯝ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯔꯤ꯫ ꯐꯖꯕꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯪꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯊꯝꯕꯧ ꯍꯛꯆꯥꯡꯗ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯅꯤꯡꯊꯤꯔꯕꯤ ꯈꯨꯡꯒꯪꯁꯤꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯣꯝꯕꯤ ꯆꯦꯛꯂꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯅ ꯁꯨꯝꯕꯤꯔꯤ꯫ ꯄꯦꯅꯥ ꯀꯥꯟꯙꯤ ꯂꯥꯏꯀꯣꯟ ꯑꯅ꯭ꯋꯥ ꯂꯛꯈꯤꯄꯨꯔꯒꯤ ꯅꯤꯡꯊꯤꯖꯅ ꯆꯔꯣꯡ ꯆꯨꯝꯂꯕ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯄꯥꯜꯂꯤꯕ ꯄꯥꯃꯦꯜ ꯀ꯭ꯋꯥ ꯖꯨꯕꯤ ꯑꯃꯗꯤ ꯃꯀꯥ ꯂꯥꯝꯅ ꯍꯥꯏ ꯍꯨꯝꯂꯤꯕꯤ ꯋꯥꯡꯂꯕ ꯇꯦꯔꯥ ꯄꯥꯃꯦꯜꯁꯤꯡꯅ ꯅꯪꯕꯨ ꯆꯤꯡ ꯂꯦꯝꯅ ꯅꯨꯡꯁꯤꯅ ꯃꯤꯠ ꯀꯨꯞꯇꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯍꯧꯔꯤꯕ ꯑꯁꯪꯕ ꯂꯧꯅꯥꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯖꯥꯆꯪꯕꯒꯤ ꯃꯂꯌꯥ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯇꯞꯅ ꯁꯧ ꯍꯨꯝꯂꯛꯄꯗ ꯀꯥꯏꯗ ꯅꯤꯡꯉꯥꯏꯗ ꯊꯦꯛꯅ ꯈꯣꯏꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯑꯉꯧꯕ ꯎꯔꯣꯛ ꯄꯔꯦꯡ ꯄꯔꯦꯡꯅ ꯂꯧꯅꯥꯔꯛꯇ ꯂꯣꯠꯆꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯉꯥꯏꯗꯨꯅ ꯃꯌꯥꯡ ꯀꯪꯂꯕ ꯌꯥꯡꯉꯪꯂꯕ ꯄꯥꯠꯄꯨ ꯌꯦꯡꯂꯤ꯫ ꯅꯪꯕꯨ ꯌꯦꯡꯂꯤꯕ ꯂꯝꯀꯣꯏꯕꯁꯤꯡꯗ ꯃꯤꯐꯝ ꯍꯣꯡꯂꯔꯣꯏꯗꯕꯤ ꯅꯤꯡꯊꯤꯔꯕꯤ ꯁꯨꯝꯍꯠꯄꯤ ꯅꯪꯒꯤ ꯅꯁꯥꯏꯒꯣꯟ ꯅꯇꯝꯕꯥꯛꯁꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯕ ꯂꯥꯏꯔꯦꯝꯕ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯅꯕ ꯂꯥꯏꯁꯪꯅ ꯙ꯭ꯔꯨꯕ ꯇꯔꯥꯒꯨꯝ ꯉꯥꯟꯊꯣꯏꯔꯤ꯫ ꯈꯥꯗ ꯂꯝꯂꯦꯟ ꯁꯤꯡꯒꯤꯔꯤꯕꯣꯟ ꯐꯖꯕꯒꯤ ꯅꯤꯡꯊꯤꯖꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕꯤ ꯅꯪꯒꯤ ꯂꯩꯃꯥꯏꯁꯤꯗ ꯅꯪꯒꯤ ꯍꯛꯆꯥꯡꯁꯤꯗ ꯅꯆꯥꯒꯤ ꯊꯃꯣꯏꯅꯗꯤ ꯎꯖꯅꯤꯡꯕꯗꯨ ꯏꯃꯤꯠꯁꯤꯅ ꯎꯖꯕ ꯐꯪꯗꯔꯤ꯫ ꯇꯥꯖꯅꯤꯡꯕ ꯃꯄꯥꯎꯁꯨ ꯅꯥꯄꯁꯤꯅ ꯇꯥꯖꯕ ꯐꯪꯗꯔꯤ꯫ ꯇꯨꯔꯦꯜ ꯂꯥꯏꯖꯒꯤ ꯏꯆꯦꯜ ꯀꯜꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯏꯆꯦꯜꯁꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯆꯦꯟꯊꯔꯛꯄꯗ ꯂꯩꯔꯥꯏꯒꯤ ꯀꯤꯟꯊꯔꯛꯏꯕ ꯑꯋꯥꯕ ꯁꯛꯇꯝ ꯅꯠꯇꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯔꯦ꯫ ꯅꯪꯕꯨ ꯊꯃꯣꯏ ꯀꯥꯏꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕ ꯅꯠꯇꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜ ꯅꯨꯡꯁꯤꯗ ꯂꯩꯔꯛꯇꯔꯤ꯫ ꯂꯥꯞꯅ ꯅꯪꯕꯨ ꯃꯃꯤ ꯁꯥꯝꯂꯛꯄꯒꯨꯝ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯁꯤꯗ ꯎꯔꯛꯂꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ꯫ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯇꯔꯨꯕꯤ꯫ ꯂꯥꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯅꯤ ꯂꯩꯃꯗ ꯍꯥꯏ ꯅꯨꯄꯤ, ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯁꯤ ꯌꯥꯝꯅ ꯊꯤꯅ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯂꯦ꯫ ꯑꯃ ꯇꯧꯏ ꯀꯥꯟꯅꯗꯦ, ꯑꯃ ꯇꯧꯏ ꯃꯤꯅ ꯁꯦꯟ ꯈꯔ ꯍꯥꯠꯄꯤꯈꯤ꯫ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤ? ꯅꯨꯄꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯀꯣꯛꯇ ꯊꯥꯗꯔꯛꯎ꯫ ꯃꯅꯤ ꯂꯩꯃ ꯇꯨꯃꯤꯟꯅ ꯋꯥꯗꯤ ꯉꯥꯡꯗ ꯂꯥꯏꯕꯗ ꯌꯦꯡꯉꯤ꯫ ꯀꯥꯟꯅꯗꯦ ꯃꯅꯤ ꯂꯩꯃ, ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯩꯍꯥꯛ ꯉꯥꯅꯨ ꯑꯅꯤꯇꯪ ꯂꯣꯏꯔꯒ ꯍꯧꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯅꯤ ꯂꯩꯃꯁꯨ ꯅꯣꯛꯅ ꯃꯥꯏ ꯇꯥꯇꯣꯟ, ꯍꯌꯦꯡ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯂꯥꯏꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯣꯟ ꯃꯤꯅꯣꯛꯇꯨꯗ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯅꯤ ꯂꯩꯃꯒꯤ ꯃꯣꯟ ꯃꯌꯥꯗꯒꯤ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯅꯤꯈꯛ ꯈꯪꯒ꯭ꯔꯥꯎ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯏꯁꯩ ꯉꯪꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯕ ꯈꯨꯂꯣꯟꯅꯕ ꯈꯨꯟꯗꯒꯤ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯉꯥꯅꯨ ꯂꯥꯕ ꯑꯃꯒ ꯑꯃꯣꯝ ꯑꯃꯒ ꯄꯨꯔꯛꯏ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯈꯟꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤ ꯍꯌꯦꯡ ꯊꯕꯛ ꯊꯝꯗꯅ ꯃꯀꯣꯟ ꯁꯥꯔꯒ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯥꯏꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯅꯨ ꯑꯅꯤꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯥꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯔꯨꯝ ꯊꯨꯅ ꯀꯣꯛꯄꯁꯤꯅꯤ ꯈꯟꯖꯔꯤꯕꯁꯤ꯫ ꯃꯔꯨꯝ ꯀꯣꯛꯄ ꯃꯇꯝ ꯉꯥꯏꯅ ꯉꯥꯅꯨ ꯑꯅꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯥꯎꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯕꯥꯟꯗ ꯊꯥꯗꯣꯛꯄꯤ꯫ ꯉꯥꯅꯨ ꯑꯅꯤꯗꯨꯃꯕꯨꯛ ꯊꯜꯂꯕꯗꯤ ꯌꯦꯡꯁꯤꯜꯂꯨꯕ ꯇꯧꯗꯅ ꯏꯔꯦꯟꯖꯅ ꯌꯨꯝꯗ ꯀꯥꯔꯛꯂꯒ ꯃꯀꯣꯟꯗ ꯆꯪꯏ꯫ ꯉꯥꯅꯨ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯑꯃꯒ ꯊꯥꯗꯣꯛꯅꯗꯦ, ꯈꯖꯤꯛꯇꯪ ꯂꯥꯞꯅ ꯂꯩꯅꯕꯗ ꯄꯪꯀꯧꯗ ꯀꯧꯅꯩ꯫ ꯃꯆꯤꯟꯖꯥꯛ ꯆꯥꯃꯤꯟꯅꯕꯁꯨ ꯃꯆꯤꯟ ꯑꯃꯗꯒꯤ ꯑꯃꯗ ꯏꯟꯅꯩ꯫ ꯉꯥꯅꯨ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧꯗꯨꯗ ꯂꯥꯏꯕꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯤꯒ ꯀꯧꯅ ꯉꯥꯡꯅꯒꯅꯤ ꯇꯤꯟꯅꯅꯤ ꯍꯥꯏꯕ ꯄꯥꯎ ꯀꯥꯎꯏ꯫
ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ. ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯕꯅ ꯉꯥꯅꯨ ꯑꯅꯤꯗꯨ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯃꯅꯤꯡ ꯈꯔ ꯇꯝꯖꯁꯅꯨ, ꯑꯅꯧ ꯑꯄꯦꯟ ꯈꯔ ꯆꯥꯖꯁꯅꯨ ꯍꯥꯏꯗꯨꯅ ꯃꯀꯣꯟꯗꯒꯤ ꯉꯟꯇꯥ ꯊꯥꯗꯣꯛꯄꯤ. ꯂꯥꯏꯕꯁꯨ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯛꯄꯇ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯅꯨ ꯑꯅꯤꯗꯨ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯏ. ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯥꯅꯨ ꯑꯅꯤ ꯆꯠꯈꯤꯕꯗꯨ ꯂꯥꯕ ꯑꯗꯨꯇꯪ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯥ ꯊꯤꯅ ꯈꯣꯡꯂꯒ ꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯏ. ꯂꯥꯏꯕ ꯑꯐꯤꯡ ꯑꯐꯥꯏ ꯈꯣꯡꯂꯣꯝꯗ ꯆꯦꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯥꯅꯨ ꯑꯃꯣꯝꯗꯣ ꯂꯩꯔꯝꯗ꯭ꯔꯦ. ꯂꯥꯏꯕ ꯂꯨꯅ ꯅꯨꯡꯁꯤꯅ ꯃꯆꯥꯇ ꯃꯆꯥꯒꯨꯝ ꯂꯣꯏꯅꯖꯕ ꯉꯥꯅꯨ ꯑꯃꯣꯝꯗꯣ ꯃꯥꯡꯈꯤꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯈꯪꯍꯧꯗꯅ ꯃꯤꯁꯅꯥ ꯑꯅꯤꯗ ꯄꯤꯒꯤ ꯏꯔꯥ ꯆꯦꯟꯈꯤ. ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯊꯤꯖꯩ. ꯍꯨꯏꯅ ꯁꯥꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯅꯛꯄ ꯃꯣꯡꯁꯣꯡꯅꯆꯤꯡꯕ ꯊꯤꯖꯕꯅꯤ. ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯒꯦ ꯈꯟꯕ ꯍꯨꯔꯥꯟꯕꯅ ꯍꯨꯈꯤꯕꯅ ꯐꯪꯗꯔꯦ. ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯉꯥꯅꯨ ꯂꯥꯕꯅ ꯅꯨꯃꯤꯠ ꯌꯥꯆꯪꯂꯐꯥꯎ ꯉꯥꯅꯨ ꯑꯃꯣꯝꯅ ꯍꯜꯂꯛꯇ꯭ꯔꯕ ꯑꯃꯗꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯈꯣꯡꯕꯥꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯀꯟꯅ ꯀꯟꯅ ꯈꯣꯡꯈꯤ. ꯉꯥꯅꯨ ꯂꯥꯕꯒꯤ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯂꯥꯏꯕ ꯑꯃꯗꯤ ꯃꯅꯤ ꯂꯩꯃ ꯀꯞꯇꯕ ꯉꯝꯂꯛꯇ꯭ꯔꯦ. ꯃꯈꯣꯏꯅꯤ ꯍꯨꯔꯥꯟ ꯌꯦꯡꯅꯩ. ꯃꯊꯃꯣꯏ ꯑꯅꯤꯗ ꯍꯨꯔꯥꯜꯂꯤꯕ ꯃꯈꯣꯏꯕꯨ ꯁꯥꯞ ꯇꯧꯅꯤꯡꯈꯤ. ꯀꯣꯝꯕꯤ ꯆꯦꯛꯂꯥ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯉꯥꯅꯨ ꯑꯅꯤꯗꯨ ꯀꯣꯝꯕꯤ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯗ ꯆꯦꯛꯂꯥꯒꯤ ꯅꯥꯛꯇꯒꯤ ꯃꯥꯡꯈ꯭ꯔꯕꯗ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥ ꯉꯥꯅꯨꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯝꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯔꯕ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯒꯤ ꯏꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯇꯨꯅ ꯅꯤꯡꯁꯤꯡꯂꯛꯏ. ꯇꯔꯨꯕꯤ, ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯅ ꯇꯥꯏꯕꯪ ꯖꯤꯕ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯔꯨꯕꯤ ꯍꯥꯏꯅ ꯅꯪꯅ ꯂꯨꯖ ꯅꯥꯟꯖꯕꯗꯨꯗ ꯀꯧꯏ. ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕꯤ ꯈꯣꯟꯖꯦꯜ, ꯐꯖꯔꯕꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯁꯤꯗ ꯎꯕ ꯐꯪꯂꯔꯣꯏꯀꯣ. ꯅꯪ ꯑꯩ ꯏꯕꯥꯅꯤꯅ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜ ꯀꯌꯥꯗꯣ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯑꯣꯏꯔꯦ. ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯏꯕꯥꯅꯤꯒꯤ ꯇꯥꯏꯕꯪꯗꯣ ꯁꯦꯝꯒꯅꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯕ ꯇꯥꯃꯨꯕ ꯈꯣꯟꯖꯦꯜꯗꯨꯁꯨ ꯇꯥꯔꯔꯣꯏꯀꯣ. ꯈꯪꯍꯧꯗ ꯉꯥꯅꯨ ꯂꯥꯕꯗꯨ ꯃꯀꯣꯟ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯏ. ꯃꯇꯧꯗꯨꯗ ꯂꯥꯏꯕ ꯑꯃꯗꯤ ꯃꯅꯤ ꯂꯩꯃꯗꯣ ꯉꯥꯅꯨꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯝꯗꯔꯦ. ꯅꯨꯡꯁꯤꯅ ꯉꯥꯅꯨ ꯂꯥꯕꯗꯨ ꯀꯧꯁꯤꯟꯖꯩ. ꯃꯇꯝꯗꯨꯗ ꯉꯥꯅꯨ ꯂꯥꯕꯒꯤ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯅꯕ ꯊꯃꯣꯏꯗꯨꯒꯤ ꯅꯥꯞꯄꯗꯨꯗ ꯈꯣꯟꯊꯥꯡꯖꯩꯅ ꯇꯥꯔꯛꯏ. ꯇꯥꯃꯨꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯑꯩꯒꯤ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯕꯤꯔꯦ. ꯑꯩ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ. ꯅꯍꯥꯛ ꯑꯩ ꯂꯩꯇꯔꯦ ꯍꯥꯏꯗꯨꯅ ꯅꯆꯤꯟꯖꯥꯛ ꯆꯥꯗꯕ ꯇꯧꯒꯅꯨ. ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯕꯥꯅꯤꯅ ꯅꯣꯡꯃ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯍꯜꯂꯨꯀꯣ. ꯉꯥꯅꯨ ꯂꯥꯕꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯔꯨꯕꯤꯕꯨ ꯊꯤꯕꯗꯨꯗ ꯋꯥꯔꯨꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ. ꯂꯥꯏꯕ ꯃꯅꯤ ꯂꯩꯃꯅ ꯉꯥꯅꯨ ꯂꯥꯕꯗꯨꯗ ꯇꯨꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯦ. ꯅꯤꯡꯊꯤꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯇꯨꯝꯊꯔꯦ. ꯉꯥꯅꯨ ꯂꯥꯕ ꯇꯥꯃꯨꯕꯗꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ. ꯃꯍꯧꯁꯥꯗꯤ ꯇꯔꯨꯕꯤꯒ ꯃꯀꯣꯟꯗ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯇꯨꯝꯃꯤꯟꯅꯕꯅꯤ. ꯉꯁꯤꯗꯤ ꯇꯔꯨꯕꯤ ꯌꯥꯎꯗ꯭ꯔꯕꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯤꯀꯨꯞ ꯑꯃ ꯎꯏꯁꯤꯟꯕ ꯌꯥꯗꯅ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯉꯥꯅꯨ ꯑꯃ ꯃꯀꯣꯟ ꯍꯧꯅ ꯈꯣꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯨꯕ ꯃꯃꯤꯠ ꯃꯅꯥ ꯏꯁꯤꯡ ꯁꯤꯡꯅ ꯇꯥꯏ. ꯑꯗꯨꯕꯨ ꯂꯝꯂꯛꯀꯤ ꯁꯛꯈꯪꯗꯕ ꯉꯥꯅꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯗꯦ. ꯈꯣꯡꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯂꯦꯞꯂꯒ ꯑꯀꯤ ꯑꯈꯪ ꯈꯣꯟꯖꯦꯜꯅ ꯇꯥꯃꯨꯕ, ꯇꯥꯃꯨꯕ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯅ ꯀꯧꯔꯛꯏ. ꯃꯨꯕ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯆꯦꯟꯊꯣꯛꯏ. ꯇꯔꯨꯕꯒꯤ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝꯗ ꯎꯕꯗ ꯄꯨꯟꯁꯤꯜꯂꯒ ꯀꯞꯃꯤꯟꯅꯩ. ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯕꯗꯒꯤ ꯊꯗꯠꯂꯒ ꯆꯦꯜꯂꯛꯄꯗ ꯌꯥꯎꯔꯤꯕ ꯀꯤꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯃꯆꯤꯟꯅ ꯊꯗꯠꯄꯤꯔꯦ. ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯝꯕꯗꯣ ꯑꯌꯨꯛꯇꯒꯤ ꯆꯥꯔꯛꯇꯕꯒꯤ ꯈꯧꯔꯥꯡꯕꯗꯨꯅ ꯄꯦꯟꯅ ꯈꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯩ. ꯃꯈꯣꯏꯅꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯂꯥꯏꯕ ꯑꯃꯗꯤ ꯃꯅꯤ ꯂꯩꯃꯅ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ. ꯉꯥꯅꯨ ꯑꯃꯣꯝꯗ ꯎꯕꯗ ꯃꯈꯣꯏꯅꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ. ꯃꯤꯔꯣꯟ ꯊꯣꯛꯄ ꯖꯤꯕ ꯑꯃꯒꯨꯝ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯈꯤ. ꯉꯥꯅꯨ ꯑꯃꯣꯝꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯛꯄꯒꯤ ꯑꯋꯥꯕꯗꯨꯅ ꯃꯁꯥꯗꯨ ꯏꯇꯦ ꯇꯦꯈꯤ. ꯍꯥꯏꯔꯤꯕ ꯇꯧꯔꯤꯃꯈꯩ ꯏꯌꯥꯇ ꯌꯥꯈꯤ. ꯅꯨꯡꯁꯤꯅ ꯂꯥꯏꯕ ꯑꯃꯗꯤ ꯃꯅꯤ ꯂꯩꯃꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯀꯣ ꯍꯥꯏꯅ ꯅꯥꯟꯊꯕꯤꯔꯝꯃꯤ. ꯃꯨꯕ ꯑꯃꯗꯤ ꯇꯔꯨꯕꯤ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯤ. ꯃꯨꯕꯅ ꯇꯔꯨꯕꯤ, ꯅꯪ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯅꯥꯟꯊꯣꯛꯂꯒ ꯂꯥꯛꯂꯤꯕꯅꯣ ꯍꯪꯉꯤ. ꯇꯔꯨꯕꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯣꯡꯕꯥꯟꯗ ꯆꯥꯛꯇꯥꯔꯤꯉꯩꯗ
ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤ ꯃꯉꯥ ꯂꯥꯛꯄꯗꯨꯅ ꯐꯥꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯨꯔꯒ ꯏꯈꯣꯡ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯄꯣꯂꯥꯡ ꯑꯃꯗ ꯀꯨꯞꯇꯨꯅ ꯊꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯆꯠꯂꯨꯈꯤꯁꯤ, ꯍꯜꯂꯛꯂꯒ ꯄꯣꯠ ꯆꯩ ꯂꯩꯔꯨꯔꯒ ꯃꯇꯨꯡꯗ ꯁꯦꯝꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃꯗ ꯑꯩꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯑꯩꯕꯨ ꯀꯨꯞꯂꯤꯕꯗꯨ ꯍꯥꯡꯒꯠꯇꯨꯅ ꯁꯥꯟꯅꯩ꯫ ꯑꯩꯁꯨ ꯑꯉꯥꯡꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯆꯤꯟꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯨꯟꯁꯤꯜꯂꯤꯕꯁꯤ ꯏꯈꯣꯡ ꯅꯥꯃꯇꯪ ꯂꯧꯊꯣꯛꯂꯒ ꯄꯥꯏꯕꯣꯏ ꯆꯦꯟꯕꯣꯏ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯨꯕꯅ ꯅꯪꯕꯨ ꯑꯃꯝꯕꯁꯤꯗ ꯂꯝꯕꯤ ꯀꯔꯝꯅ ꯈꯪꯉꯤ? ꯃꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯥꯟꯊꯣꯛꯂꯕꯗꯤ ꯂꯝꯕꯤ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯝꯕꯤꯗ ꯈꯣꯡ ꯇꯣꯏꯅ ꯍꯥꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯝꯗꯨꯅ ꯑꯩꯅ ꯊꯤꯔꯒ ꯂꯥꯛꯄꯗꯨꯅ ꯅꯨꯡꯁꯤꯕ ꯅꯍꯥꯛꯀꯤ ꯅꯅꯥꯛ ꯌꯧꯔꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯁꯨ ꯑꯩꯕꯨ ꯊꯤꯕꯗ ꯃꯄꯨꯝ ꯊꯤꯠꯂꯝꯒꯅꯤ, ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯐꯨꯕꯤꯔꯝꯒꯅꯤ꯫ ꯇꯥꯃꯨꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯀꯟꯈꯤꯕꯅ ꯑꯩꯅ ꯅꯅꯥꯛꯇ ꯌꯧꯔꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯁꯦ ꯅꯪꯅ ꯅꯨꯡꯁꯤꯕꯁꯤ ꯊꯃꯣꯏꯗꯤ ꯁꯦꯡꯕ ꯖꯥꯠꯅꯤ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯤꯡꯖꯕꯅ ꯅꯍꯥꯛꯀꯤ ꯂꯦꯡꯗꯕꯤ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯨꯕꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯨꯡꯁꯤꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯅꯗ꯭ꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗ ꯃꯤꯅꯝꯕ ꯑꯃꯗꯤ ꯅꯤꯡꯅꯕ ꯋꯥꯠꯄꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯨꯕꯒ ꯇꯔꯨꯕꯤꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯛꯅꯣꯟꯅ ꯂꯩꯀꯣꯟꯅꯨꯡꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫